Manipur lengaki Horticulture and Soil Conservation Department yauna tongan ba department kharada scheduled tribe ST gi official list yaudaba miyoi kaya ST gi asaba certificate paiduna lengaki thabak changlam le haina NTTB gi paw amana aikogi hairi habitare oja maruina lengaki thabak ama any means ta tahongna bokhotna ba thawong sina aikogi department kharana Indian Constitution gi article se khongoi na rabra haibagi wafam dune oja kari wafam thambini oja lerin mamang sorry kano tajida mamang ju haije khare ko tajida mamang ju haije tajida mamang ju haije khare ekoi manipur se angak pani ko angak pani duna angak ko mayang mar khoi dum hingi khoi ju hingi ko sugumba thagi ST ko ST gi certificate paira ga habani ko certificate paira ka asaba certificate paira ga habani aduga kanana NTTB na NTTB na sagi RTI thai hai ko department kya thariba department ni food hai thai toi ko department 40 thabani for thabe manu sida department tarawm do gi pakhum piraki hai ko department tarawm do gi pakhum gi manung da ekoi adu khang ko poni lai si ko yam nungai ri si ekoi gi horticulture and soil conservation department da ko 2015 da 2015 da na thadau kuki hai ko thadau kuki hai bani ko thadau kuki hai ba gi mingda ko miyo ema sorry thadau kuki hai ba gi mingda miyo ema sil try ki ST gi certificate sa pairaga thabak changam me hai bani number 1 number 2 2016 dana muke dore kuki fruki hai bani ko kuki fruki miyo ema amamsu asab certificate pairaga thabak changam me na ri report tori ko ada yang ga isi manipur government of Fongba dugumba ngasagi ST list haidare ko ST paiba yam kangusing manung da yaudaba ko tribe kangbu ne moji ko kuki thado kuki hai basimaga ST gi list yaudaba adugumba community makhan khara ne ko adugumba community makhan khara jida kamaina ST gi certificate si piraga thabak changlami na basi question amane basi ko then amana mu asaba certificate je hairani asaba certificate si kamaina department mai na department sing na madu screening tawdana ko kamaina thab hapchalami na question mani mai lai lai je aduna sagi area sida akhoi mamang thi haijaba duni manipur se yora kan da sagi yadaba leite tawdaba leite angam bana bu tawdi yadi yai to noine yai ko noine yai he duni ji manipur le phim ji ko aduna ko gi isam samna yam laiba question amada hai hai kana asum mayam haina baduni ko yam ngak pa ma hai wa ngak pa hi sing ngak pudi ngai roidre mapa ga masa ga sahi ani ga khena ba ga ji ju jenta jeta si ju dum ngai oi pora mo idro mapa na sahi ni putaru masa no pin sahi ni fu ga ni thoi natra adu mayam na haina bani ga do affidavit e khole ga haina ri ba ko gi poliral hokip ai ba kai no adu so dum khangna una angak pa mayam do una khangna dum kare haini adum angak pani haira do shali dina pramani ko adu ST certificate asaba pairaga ST certificate asaba pairaga thabak changma matamda ngasai kare haini adum yahandana ko yahandana ngasi ba thabak changga lerami ba pasok siju adum ngasai gi sahi ni phuni thoiga ni phu mari khena badu ngak khidramina certificate asaba ji ka sunga ngai oidre habri da chanda jida ko aduna manipur se yokhilaganda di yadaba leite adagi tawdaba leite tawngam daba leite angam ba thona bu tawradi noine ya mami yum chakhre ba khoi je ko aduna ka sunga ngai oide ko ngani ngai oide aduna ngasai gi isam samna kuki jingsi moina jaga lai je manipur si magi mapa pugi le ni ko mogi mapa pugi le ni mogi indigenous people aseng modi moini ga lai mindna pramani ko mogi mapa pu thambira malam ni mogi mapa pu thambira malam ni aikoi gi soil ni ase aikoi na gift mapa pu tarom gift ni ga jaga lai mindna pramani ko adai den mamang da anglo kuki war hebro kai no ko 1917 to 1919 gi mo lai dai ne mamang da ministry of home affairs da aikoi ifong na RTI thag na kotra hanuru bi pakhum pinra khibada adu gumba ngol ki war thokiba leite hair khredra hair khiba leira poto haji 100 century yore na ko 100 years yore na ko 100 years yore na moi ngasi thokiba leite apasak to 100 years yore na ngasi area khuding maximum daga chingi area khara dang sagi gate sadana nung yungdana sai chama subum pokum pakla ibidra pramani ko chum wari jibuba adu lenga khni yengla ri midra dumtra lenga khni yengla ri ni laitaba pot ama sahi chama surena palan tawda lenga khni yenga leini laitaba pot ama sahi chama surena ge so sabada dum lai mari le department dum thau thami na pramani ko adumaina history ko puwari sagat pase modi yam haye bako aduna
ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨꯗꯩꯗ ꯑꯗꯨꯝ ꯃꯣꯏꯅ ꯁꯥꯒꯠꯂꯛꯄ ꯃꯣꯏꯅ ꯉꯥꯡꯉꯛꯄ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯂꯩꯉꯥꯛ ꯄꯥꯏꯕꯤꯔꯤꯕ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃ ꯃꯌꯥꯝꯁꯤꯡꯅꯁꯨ ꯀꯩꯗꯧꯔꯦ ꯑꯗꯨꯝ ꯌꯦꯡꯉ ꯆꯠꯂꯤꯃꯤꯗꯅ ꯑꯗꯨꯝ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗꯩꯗ ꯃꯊꯃꯣꯏ ꯁꯦꯡꯉꯤꯁꯤꯅ ꯀꯅꯥꯅꯣ ꯁꯦꯡꯗꯕꯁꯤꯅ ꯀꯅꯥꯅꯣ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏꯁꯨ ꯀꯟꯐ꯭ꯌꯨꯁ ꯆꯠꯂꯦꯀꯣ ꯉꯥꯡꯉꯤꯕ ꯑꯩꯈꯣꯏ ꯈꯔꯁꯤꯅ ꯑꯍꯩ ꯑꯄꯥ ꯁꯥꯗꯅ ꯉꯥꯡꯉꯤꯅꯤ ꯀꯥꯏꯅ ꯀꯥꯡꯕꯨꯅꯁꯨ ꯉꯥꯡꯉꯤꯅꯤ ꯄ꯭ꯔꯃꯥꯅꯤꯀꯣ ꯁꯤꯒꯨꯝꯕ ꯀꯟꯇ꯭ꯔꯣꯕꯔꯁꯤ ꯊꯣꯛꯄ ꯌꯥꯕ ꯊꯕꯛꯁꯤꯡꯁꯤꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯗꯨꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯁꯟꯕ ꯑꯗꯩ ꯀꯔꯟ ꯇꯧꯔꯒꯅ ꯂꯣꯒꯤ ꯑꯀꯥꯏꯕ ꯂꯣꯒꯤ ꯋꯥꯡꯅ ꯊꯕꯛ ꯇꯧꯔꯒꯅ ꯐꯥꯕ ꯄꯨꯟꯕ ꯑꯗꯩ ꯂꯣꯒꯤ ꯑꯣꯏꯅ ꯊꯕꯛ ꯂꯧꯈꯠꯐꯝ ꯆꯪꯗ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟꯗꯤ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯅꯤꯀꯣ ꯑꯗꯨꯗꯤ ꯇꯧꯅꯤꯡꯕ ꯄꯪꯇꯧ ꯇꯧꯕ ꯌꯥꯔꯕꯅꯤꯅ ꯇꯧꯅꯤꯡꯕ ꯄꯪꯇꯧ ꯇꯧꯕ ꯌꯥꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯇꯧꯔꯦꯗꯅ ꯀꯣ ꯇꯧꯅꯤꯡꯕ ꯄꯪꯇꯧ ꯇꯧꯕ ꯌꯥꯔꯕꯅꯤꯅ ꯇꯧꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯦꯁ ꯇꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯁꯥꯗꯅ ꯊꯕꯛ ꯆꯪꯉꯦ ꯍꯥꯏꯔꯦ ꯁꯤꯗꯀꯣ ꯑꯗꯒꯤ ꯂꯩꯈꯤꯗꯕ ꯄꯣꯠ ꯑꯃ ꯆꯍꯤ 100 ꯁꯨꯔꯦꯅ ꯄꯥꯂꯟ ꯇꯧꯈꯠꯂꯦ ꯑꯗꯩ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯆꯍꯤ 4,500ꯒꯤ ꯄꯨꯋꯥꯔꯤ ꯂꯩꯔꯒ ꯑꯩꯈꯣꯏ ꯆꯥꯎꯊꯣꯛꯆꯕ ꯏꯄꯥ ꯏꯄꯨꯒꯤ ꯋꯥꯔꯤ ꯄꯔꯤꯡ ꯂꯩꯅ ꯂꯥꯛꯄ ꯈꯣꯡꯖꯣꯝꯗꯒꯤ ꯁꯣꯔꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯨꯠꯇꯒꯤ ꯀꯣ ꯏꯅꯤꯡꯈꯥ ꯇꯝꯅꯕ ꯐꯪꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯂꯩꯈꯤꯕ ꯍꯤꯁꯇ꯭ꯔꯤ ꯃꯌꯥꯝ ꯀꯣ ꯕ꯭ꯔꯤꯇꯤꯁꯀꯤ ꯑꯗꯨꯒꯨꯝꯕ ꯃꯊꯧꯅꯥ ꯐꯔꯕ ꯉꯁꯥꯏꯒꯤ ꯀꯦꯞꯇꯦꯟꯗꯒꯤ ꯍꯧꯔꯒ ꯑꯇꯣꯞꯄ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯑꯃ ꯀꯛꯈꯤꯕꯒꯤ ꯋꯥꯔꯤ ꯀꯣ ꯈꯣꯡꯖꯣꯝꯗꯒꯤ ꯋꯥꯔꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯇꯣꯞꯄ ꯄꯨꯋꯥꯔꯤꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯂꯩꯕꯁꯤꯡꯁꯦ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯀꯥꯟꯗ ꯉꯁꯤ ꯃꯣꯏꯅ ꯃꯅꯤꯄꯨꯔꯁꯦ ꯃꯄꯥ ꯃꯄꯨꯒꯤ ꯂꯦꯟꯅꯤ ꯃꯄꯥ ꯃꯄꯨ ꯊꯝꯕꯤꯔꯝꯕ ꯒꯤꯐꯅꯤ ꯍꯥꯏꯒꯠꯂꯛꯏꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯏꯔ ꯐꯥꯎꯕꯗ ꯉꯁꯤꯒꯤ ꯂꯩꯕꯤꯔꯤꯕ ꯒꯣꯔꯃꯦꯟ ꯑꯗꯨꯒꯨꯝꯕ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯃꯤꯌꯥꯝꯒꯤ ꯂꯟ ꯊꯨꯝ ꯉꯥꯛꯀꯅꯤ ꯊꯋꯥꯏ ꯉꯥꯛꯀꯅꯤ ꯂꯩꯕꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔꯁꯤꯡꯁꯤꯅ ꯋꯥ ꯑꯝꯇ ꯉꯥꯡꯗꯅ ꯉꯁꯥꯏꯒꯤ ꯇꯧꯅꯤꯡꯕ ꯇꯧꯍꯜꯂꯛꯄ ꯊꯕꯛ ꯊꯥꯗꯣꯔꯛꯄ ꯃꯌꯥꯝꯗꯨꯅ ꯉꯁꯤꯗꯤ ꯀꯩꯗꯧꯔꯦ ꯃꯅꯤꯄꯨꯔ ꯏꯔꯥꯡ ꯊꯣꯛꯑꯦꯅ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯥ ꯏꯔꯥꯡ ꯊꯣꯛꯂꯛꯏꯁꯦ ꯇꯧꯅꯤꯡꯕ ꯇꯧꯔꯛꯄꯒꯤ ꯃꯥꯅ ꯑꯄꯥꯝꯕ ꯇꯧꯔꯛꯄꯒꯤ ꯑꯗꯨꯒꯨꯝꯕ ꯈꯣꯡꯊꯥꯡꯗꯨꯒꯤ ꯃꯇꯨꯡ ꯂꯥꯛꯄ ꯄꯣꯠ ꯑꯃꯅꯦꯕ ꯁꯤꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ RTI ꯊꯥꯕꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯣꯠ ꯈꯔ ꯂꯩꯔꯤꯑꯕꯀꯣ ꯏꯆꯟꯇꯁꯤꯗ RTI ꯊꯥꯕꯁꯤ ꯁꯝ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯗꯤꯄꯥꯔꯠꯃꯦꯟ ꯈꯔꯗꯤ ꯍꯥꯏꯇꯥꯔꯦꯀꯣ RTI ꯊꯥꯕꯁꯦ ꯒꯣꯔꯃꯦꯟꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ RTI ꯁꯤ ꯌꯥꯝ ꯐꯩ ꯀꯣ ꯌꯥꯝ ꯐꯕ ꯄꯣꯠ ꯑꯃꯅꯤ ꯔꯥꯏꯠ ꯇꯨ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯛ ꯀꯥꯏꯁꯤ ꯌꯥꯝ ꯐꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯒ ꯈꯪꯅꯤꯡꯉꯤꯕ ꯎꯅꯤꯡꯉꯤ ꯄꯣꯠꯇꯣ ꯈꯪꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯇꯣꯉꯥꯟꯅ ꯉꯁꯥꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯅ ꯃꯗꯨ ꯍꯨꯔꯥꯟꯈꯤ ꯃꯌꯥꯝꯁꯤꯡꯗꯣ ꯉꯁꯥꯏꯒꯤ ꯐꯣꯡꯗꯣꯛꯄ ꯇꯥꯔꯦ ꯀꯥꯏꯅ ꯑꯗꯩ ꯐꯣꯡꯗꯣꯛꯇꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ RTI ꯊꯥꯔꯨꯔꯤꯕ ꯃꯤꯁꯤꯡꯁꯦ ꯃꯁꯥꯒꯤ ꯃꯔꯅꯥꯏ ꯑꯣꯏꯅ ꯑꯋꯥꯕ ꯇꯥꯕ ꯁꯨꯝ ꯌꯥꯎꯔꯤꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯗꯤ ꯗꯤꯄꯥꯔꯠꯃꯦꯟ ꯃꯅꯨꯡꯗ ꯉꯁꯥꯏ ꯑꯩꯈꯣꯏ ꯍꯥꯏꯖꯈꯤꯕꯗꯨꯅꯦꯕꯀꯣ IDPꯁꯤꯡꯅ ꯃꯌꯨꯝꯗ ꯍꯟꯕ ꯃꯇꯝꯗ IDPꯁꯤꯡꯒꯤ ꯍꯔꯥꯎꯖꯕ ꯅꯨꯡꯉꯥꯏꯖꯕ ꯃꯌꯨꯝꯗ ꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯉꯁꯥꯏꯒꯤ ꯄꯦꯟꯖꯕ ꯅꯨꯡꯉꯥꯏꯖꯕ ꯃꯌꯥꯝꯗꯨꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯣ ꯊꯃꯣꯏ ꯁꯦꯡꯅ ꯌꯧꯍꯟꯒꯦꯅ ꯈꯟ ꯇꯥꯔꯒꯗꯤ ꯀꯣ ꯀꯅꯥꯅ ꯌꯧꯍꯟꯒꯗꯧꯔꯤꯕ ꯂꯩꯔꯤꯕ ꯒꯣꯔꯃꯦꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯀꯣ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔꯁꯤꯡ ꯊꯧꯃꯤꯁꯤꯡꯗꯨꯅ ꯊꯃꯣꯏ ꯁꯦꯡꯀꯥꯟꯗ ꯃꯌꯥꯝꯒꯤ ꯑꯋꯥꯕꯁꯦ ꯈꯔ ꯃꯈꯩ ꯀꯣꯛꯄ ꯉꯝꯒꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯁꯦꯝ ꯊꯤꯡ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟ ꯂꯣꯏꯅꯃꯛꯁꯨ ꯍꯥꯏꯖꯔꯣꯏꯀꯣ ꯃꯦꯛꯁꯤꯃꯝ ꯗꯤꯄꯥꯔꯠꯃꯦꯟ ꯈꯔꯗꯤ ꯀꯩꯗꯧꯔꯦ ꯃꯊꯃꯣꯏ ꯁꯦꯡꯗꯕ ꯃꯌꯥꯝꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯀꯩꯗꯧꯔꯦ ꯀꯥꯡꯍꯣꯡ ꯆꯥꯏꯍꯜꯂꯛꯏꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯇꯁꯦꯡꯅ ꯀꯔꯤ ꯍꯥꯏꯅꯤ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯀꯣ ꯇꯁꯤꯗꯀꯣ ꯍꯧꯖꯤꯛ RTI ꯊꯥꯕꯤꯔꯦ NTTVꯅ ꯀꯣ RTI ꯊꯥꯔꯨꯔꯦ ꯗꯤꯄꯥꯔꯠꯃꯦꯟ ꯅꯤꯐꯨꯗ ꯊꯥꯕ ꯃꯇꯝꯗ ꯗꯤꯄꯥꯔꯠꯃꯦꯟ 35ꯒꯤ ꯔꯤꯄꯣꯔꯠ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯈꯔꯗꯤꯀꯣ ꯈꯔ ꯑꯃꯗꯤ ꯄꯤꯌꯨ ꯌꯥꯗ꯭ꯔꯤ ꯍꯥꯏꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ RTIꯁꯤꯁꯨ ꯃꯥꯒꯤ ꯇꯥꯏꯝ ꯕꯥꯎꯟꯁꯦ तसेंना अनिरक अहुमलक को थासे अनिरक अहुमलक तंगाई फदना अखोगी रिपोर्ट कौ मतम पीरक तारगदी सब चाना मसी मसी मतंगदा तौबा याबा एक्शन खस लहनिंग खर लेयेबको तसेंना मदु पीरक तब तारगदी खुद थोय तौबगदी पीरक तारगदी पीरक तगदी खो नमरी नम कंप्यूटर कोर्ट सतु चतुनी को ततु मतम खै जिनिंग मदो मतम लौर लौर सम थमगा सही सांग लौब यादना हाइदारे को खुदकता RTI की लेरिबा ऑफिशियल सिंग जि तंगाई फदना खुद मोइना ngasi mak thaba se koi first appeal or second appeal chala matungda magi lai hunto ten yor tha mani manung si kai gumba taliba demand pir tu taragadi ko department tu tu hai tawon to ko so penalty da some action khara lobu ya bagi room khara hen biragadi ko department khara hangoi ni ana sidi matam lower chahima sangna RTI gi document ta na hona badadi sagi matam mangdana चलंग चलिंग तब यावरे देन नमन ngasai adu maktu ngasai kai na dum thon na thok ma thok yawi pramani ko asu ma yam ji leibani na ta sengna tha ahung manung da tha mari manung da some limited tenor bagi tha khari manung da pir to taragadi mi do masai committee court no sakya ya ba do khoi sula thok do ne ko adu pi budi pi do su leiriba department da RTI department su RTI gi leiriba ngasai section su department su leiriba dugumba document pi ha ba pi driba dugumba department su thok ta dai ko magi apology se ta fa khoi yam tahun da bhai ta ne ko adu mai krom spami aduna lai film se ta da khoi thon ngani ngai oide ko thon ngani ngai oide bai bu khoi aga ma yam lai ramina ko ibai sahi lising mari mai puai le jaba imale ba manipur je mogi mapa bu le ne hagal ai na khoi adu ngani ngai oide tra de na mana mu ka dore se khwai de nuai pa ma na mu sida samjang jar ki ko poem ta samjang ki sida ko kangpok pi dang ran han mogi kuki gi adugumba senior citizen me yam pulla kanda makha ta na koi popi tha dana koi wore lore ga no mai nga na ujagi ko khabar da
ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯍꯨꯔꯥꯟꯕꯅ ꯁꯣꯔꯤ ꯂꯤꯟꯅ ꯃꯈꯨꯟ ꯆꯪꯉꯝꯗꯥꯏꯗ ꯆꯨꯝꯃꯦꯅ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨ ꯄꯨꯔꯛꯑꯝꯗꯥꯏꯅꯦ ꯀꯣ ꯑꯩꯈꯣꯏ ꯍꯨꯔꯥꯟꯕꯅ ꯃꯀꯣꯛꯇ ꯅꯥꯄꯤ ꯄꯛꯑꯦ ꯍꯥꯏꯕꯗ ꯃꯇꯣꯟ ꯃꯥꯟꯖꯩꯌꯦꯗꯣ ꯃꯌꯥꯝ ꯗꯔꯕꯥꯔꯗ ꯋꯥꯇꯦꯝ ꯃꯛꯄ ꯃꯇꯝꯗ ꯍꯨꯔꯥꯟꯕꯁꯤ ꯀꯅꯥꯝ ꯈꯪꯗ꯭ꯔꯕ ꯅꯤꯡꯊꯧꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯗꯤ ꯈꯪꯉꯦ ꯍꯨꯔꯥꯟꯕꯗ ꯃꯁꯛ ꯇꯛꯊꯣꯛꯑꯣꯏ ꯃꯀꯣꯛꯇ ꯅꯥꯄꯤ ꯄꯛ ꯂꯩꯔꯦ ꯍꯥꯏꯕꯗ ꯃꯇꯣꯟꯗ ꯑꯗꯨꯝ ꯃꯥꯟꯖꯔꯛꯑꯦꯗꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯅꯥꯄꯤ ꯄꯛꯑꯕ ꯖꯥꯠꯂ ꯀꯥꯏꯅ ꯈꯪꯗꯗꯅꯀꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯄꯣꯄꯤ ꯊꯥꯔꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯉꯁꯤꯗꯤ ꯀꯣꯇꯨꯒꯨꯝꯕ ꯑꯗꯩ ꯀꯥꯡꯄꯣꯛꯄꯤꯒꯤ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯣꯏꯒꯤ ꯁꯤꯁꯣꯏ ꯂꯤꯗꯔ ꯃꯌꯥꯝ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯑ ꯃꯥꯜꯂꯦꯕꯀꯣ ꯀꯥꯡꯄꯣꯛꯄꯤꯗ ꯑꯩꯈꯣꯏ ꯄꯣꯄꯤ ꯊꯥꯗꯅ ꯋꯥꯔꯦꯞ ꯂꯧꯔꯦꯒ ꯍꯥꯏꯌꯦꯀꯣ ꯑꯗꯨꯗꯤ ꯍꯥꯟꯅ ꯊꯥꯔꯝꯃꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯥꯟꯅ ꯊꯥꯔꯝꯃꯤ ꯅꯨꯡꯁꯥ ꯌꯥꯖꯔꯝ ꯅꯠꯇ꯭ꯔꯣ ꯍꯥꯏꯅ ꯄꯣꯠꯇꯣ ꯑꯗꯨꯒꯨꯝꯕ ꯍꯨꯔꯥꯟ ꯃꯀꯣꯛꯇ ꯅꯥꯄꯤ ꯄꯛꯄꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯀꯩꯁꯨ ꯉꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯂꯧ ꯑꯦꯀꯔ ꯍꯦꯛꯇꯔ ꯀꯨꯟ ꯑꯦꯀꯔ ꯀꯨꯟꯊ꯭ꯔꯥ ꯅꯤꯐꯨ ꯌꯥꯡꯈꯩ ꯆꯥꯝꯃ ꯆꯅꯤ ꯋꯥꯔꯤꯕ ꯀꯣ ꯃꯌꯥꯝ ꯊꯥꯔꯛꯏ ꯃꯌꯥꯝꯁꯦ ꯀꯩꯁꯨ ꯑꯩꯈꯣꯏ ꯉꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯀꯣ ꯑꯗꯨꯅ ꯍꯨꯔꯥꯟ ꯃꯀꯣꯛꯇ ꯅꯥꯄꯤ ꯄꯛꯄꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣই ꯑꯗꯨꯝ ꯈꯪꯉꯤ ꯂꯩꯔꯤꯕ ꯒꯣꯔꯃꯦꯟꯒꯤ ꯂꯩꯔꯤꯕ ꯃꯅꯨꯡꯒꯤ ꯂꯩꯔꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯈꯨꯗꯤꯡꯃꯛꯁꯤꯁꯨ ꯇꯧꯁꯤꯅ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯆꯤꯟꯇꯁꯤꯗ ꯀꯩꯁꯨꯝꯇ ꯅꯠꯇꯦ ꯂꯩꯔꯤꯕ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔꯗꯒꯤ ꯍꯧꯔꯒ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯗꯒꯤ ꯍꯧꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ प्रजाꯁꯤꯡꯒꯤ ꯂꯟ ꯊꯨꯝ ꯉꯥꯛꯀꯅꯤ ꯊꯋꯥꯏ ꯀꯟꯒꯅꯤ ꯂꯩꯕꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯁꯤꯡ ꯂꯣ ꯃꯦꯀꯤꯡ ꯕꯣꯗꯤ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯑꯣꯏꯕ ꯂꯦꯚꯦꯜꯗꯒꯤ ꯍꯧꯔꯀꯥꯟꯗ ꯄꯤꯌꯣꯟ ꯐꯥꯎꯒꯤ ꯊꯥꯛꯁꯦ ꯀꯣ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔ ꯌꯥꯎꯔꯅꯤ ꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯂꯩꯖꯔꯅꯤ ꯄꯤꯌꯣꯟ ꯐꯥꯎꯒꯤ ꯊꯥꯛꯁꯤꯗ ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯨꯡꯃꯤꯟꯅꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯣꯏꯒꯤ ꯉꯥꯏꯍꯥꯛꯀꯤ ꯉꯝꯅꯅꯕ ꯀꯔꯞꯁꯟ ꯇꯧꯅꯒꯦꯔꯥ ꯈꯣꯠꯅꯒꯦꯔꯥ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯈꯔ ꯐꯤꯒꯥꯎ ꯇꯣꯛꯅꯕ ꯈꯔ ꯍꯣꯠꯅꯒꯦꯔꯥ ꯑꯗꯨꯅ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯑꯃꯅꯤ ꯇꯧꯕꯗꯣ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯗꯤ ꯈꯔ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯈꯔ ꯇꯧꯍꯟꯅꯤꯡꯉꯦꯕꯀꯣ ꯍꯥꯏꯗꯤ ꯂꯥꯟꯅ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯔ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯐꯣꯡꯕ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯀꯩꯗꯩ ꯁꯤꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯑꯣꯏꯕ ꯂꯤꯁꯇ ꯌꯥꯎꯗꯕ ꯀꯝꯃꯨꯅꯤꯇꯤ ꯑꯃꯅ ꯁꯤꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯁ ꯄꯥꯏꯔ ꯂꯥꯛꯑꯀꯥꯟꯗ ꯊꯕꯛ ꯑꯦꯄꯣꯏꯟꯃꯦꯟꯠ ꯇꯧꯍꯟꯕ ꯀꯥꯏꯕꯁꯤꯕꯨ ꯁꯤꯕꯨ ꯂꯩꯔꯤꯕ ꯃꯇꯝꯗꯨꯒꯤ ꯂꯩꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗꯨꯕꯨ ꯈꯪꯍꯧꯗꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯀꯩꯗꯧꯕ ꯃꯣꯏ ꯃꯁꯥꯗ ꯀꯩꯗꯧꯔꯨꯕ ꯖꯥꯠꯂꯥ ꯍꯥꯏꯕ ꯑꯩꯈꯣꯏ ꯍꯪꯅꯤꯡꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯇꯁꯦꯡꯅ ꯃꯣꯏ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯣꯏꯕ ꯕꯦꯅꯤꯐꯤꯠ ꯀꯣ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯣꯏꯕ ꯕꯦꯅꯤꯐꯤꯠ ꯐꯤꯀꯥꯎ ꯈꯔ ꯇꯧꯍꯧꯅꯅꯕ ꯅꯠꯇ꯭ꯔꯒꯅ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯀꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯉꯁꯥꯏꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯟ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝꯗꯨꯃ ꯄꯨꯔꯥ ꯀꯣꯂꯥꯞꯁ ꯇꯧꯅꯕ ꯍꯣꯠꯅꯕꯗꯗꯤ ꯐꯠꯇꯦꯕꯀꯣ ꯑꯗꯨꯅ ꯏꯇꯟꯇ ꯀꯩꯁꯨ ꯍꯦꯟꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯉꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯑꯗꯨꯅ ꯊꯃꯣꯏ ꯁꯦꯡꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯀꯣ ꯊꯃꯣꯏ ꯁꯦꯡꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯑꯗꯣ ꯁꯤ ꯄꯨꯊꯣꯔꯛꯑꯕꯅꯤ ꯍꯧꯖꯤꯛꯇꯤ ꯇꯉꯥꯏ ꯐꯗꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯀꯣꯔꯁ ꯑꯣꯐ ꯑꯦꯛꯁꯟ ꯌꯦꯡ ꯇꯥꯔꯦ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯄꯅꯣ ꯀꯣ ꯍꯧꯖꯤꯛꯇꯤ RTIꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠꯊꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯔꯤꯂꯥꯏꯃꯦꯟꯠ ꯗꯣꯀꯨꯃꯦꯟꯠ ꯄꯨꯊꯣꯔꯛꯑꯦ ꯑꯗꯒꯤ ꯍꯧꯖꯤꯛꯁꯤ ꯃꯤ ꯄꯨꯊꯣꯔꯛꯑꯦ ꯅꯠꯇ꯭ꯔꯥ 2015ꯗ ꯑꯃ ꯆꯪꯕꯒꯤ 2016ꯗ ꯑꯅꯤ ꯑꯃ ꯆꯪꯕꯒꯤ ꯔꯦꯀꯣꯔꯠ ꯂꯩꯔꯦ ꯀꯅꯥꯅꯣ ꯈꯪꯉꯝꯃꯅꯤ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯥ ꯀꯅꯥꯅꯣ ꯈꯪꯉꯝꯃꯅꯤ ꯑꯗꯨꯅ ꯃꯗꯨ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯕ ꯉꯁꯥꯏ ꯍꯣꯔꯇꯤꯀꯜꯆꯔ ꯑꯦꯟड ꯁꯣꯏꯜ ꯀꯟꯖꯥꯔꯕꯦꯁꯟꯒꯤ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯂꯩꯔꯤꯕ ꯑꯦꯛꯁꯟ ꯇꯧꯔꯒ ꯀꯩꯗꯧꯕꯅꯣ ꯌꯦꯡ ꯇꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏ ꯊꯥꯕꯤꯔꯤꯕ ꯑꯗꯨꯒꯨꯝꯕ NTTVꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯑꯃꯨꯛ ꯃꯔꯤ ꯂꯩꯅꯕ ꯀꯝꯄꯤꯇꯦꯟ ꯀꯣꯔꯠꯇ ꯆꯠꯇꯕ꯭ꯔꯥ ꯀꯣ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯍꯟꯅꯕ ꯑꯩꯈꯣꯏ ꯌꯦꯡ ꯇꯥꯔꯦ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯍꯨꯔꯥꯟꯕꯗꯤ ꯄꯨꯊꯣꯔꯛꯑꯦ ꯅꯠꯇ꯭ꯔꯥ ꯍꯨꯔꯥꯟꯕ ꯄꯨꯊꯣꯔꯛꯑꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯍꯨꯔꯥꯟꯕ ꯄꯨꯊꯣꯔꯛꯑꯕꯅꯤꯅ ꯔꯤꯂꯥꯏꯃꯦꯟꯠ ꯀꯣꯔꯠ ꯑꯃꯗ ꯆꯠꯇ꯭ꯔꯒꯁꯨ ꯅꯠꯇ꯭ꯔꯒꯅ ꯀꯩꯒꯨꯝꯕ ꯄꯣꯠꯁꯛ ꯇꯧꯗ꯭ꯔꯁꯨ ꯍꯨꯔꯥꯟꯕꯗꯨ ꯈꯪꯉꯕꯅꯤꯅ ꯃꯥꯒꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯨ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯒꯦ ꯍꯥꯏꯕꯗꯤ ꯃꯁꯥꯗ ꯂꯩꯖꯔꯦ ꯅꯠꯇ꯭ꯔꯥ ꯌꯦꯡ ꯇꯥꯔꯦ ꯂꯦꯠꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯇꯝꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯕ ꯁꯤꯁꯇꯦꯝꯁꯤ ꯀꯣ ꯀꯟꯅ ꯋꯥ ꯉꯥꯡꯕꯁꯨ ꯀꯣ ꯉꯁꯥꯏꯒꯤ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯂꯩꯔꯤꯕ ꯑꯥꯔꯇꯤꯀꯜꯁ ꯃꯌꯥꯝꯗ ꯄꯤꯔꯤ ꯔꯥꯏꯠ ꯇꯨ ꯐ꯭रीडम ऑफ स्पीच ꯄꯤꯔꯤ ꯅꯠꯇ꯭ꯔꯥ ꯃꯤ ꯑꯃꯒꯤ ꯔꯥꯏꯠ ꯃꯤ ꯑꯃꯅ ꯉꯥꯡꯕ ꯌꯥꯕꯒꯤ ꯔꯥꯏꯠ ꯄꯤ ꯇꯧꯕꯇꯕꯨ ꯉꯥꯡꯕꯗꯨꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯉꯥꯡꯕꯗꯨꯗꯤ ꯑꯩꯈꯣꯏ ꯐꯠꯇꯦ ꯅꯠꯇ꯭ꯔꯥ ꯁꯤꯁꯇꯦꯝ ꯂꯤꯒꯦꯜꯂꯤ ꯉꯥꯡꯕ ꯑꯣꯔ ꯏꯂꯤꯒꯦꯜꯂꯤ ꯉꯥꯡꯕꯗꯨꯗꯤ ꯐꯠꯇꯦ ꯇꯧꯕꯇꯕꯨ ꯃꯔꯝ ꯆꯥꯅ ꯉꯥꯡꯕ ꯄꯣꯠꯇꯨꯗꯤ ꯇꯉꯥꯏ ꯐꯗꯅ ꯃꯤ ꯑꯃꯒꯤ ꯑꯣꯏꯕ ꯄꯥꯔꯇꯤꯀꯨꯂꯔ ꯐꯠꯇꯦ ꯍꯥꯏꯕ ꯋꯥ ꯅꯠꯇꯦ ꯁꯤꯁꯇꯦꯝꯗꯨ ꯇꯧꯍꯟꯅꯤꯡꯕꯗꯨ ꯍꯥꯏꯅꯔꯛꯄꯗꯨꯗꯤ ꯃꯗꯨꯒꯤ ꯔꯥꯏꯠ ꯑꯃ ꯄꯤꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯈꯣꯏ ꯆꯤꯝꯕꯥꯟ ꯃꯦꯟꯕꯤꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯆꯤꯝꯕꯥꯟ ꯃꯦꯟꯕꯤꯅꯕ ꯗꯦꯟ ꯀꯔꯤ ꯍꯥꯏꯅꯤ ꯃꯈꯥ ꯇꯥꯅ ꯉꯥꯡꯗꯅꯕ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯑꯗꯨꯝ ꯃꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯪꯖꯕ ꯎꯖꯕ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏ ꯇꯧꯍꯟꯅꯤꯡꯕ ꯑꯣꯏꯍꯟꯅꯤꯡꯕ ꯊꯕꯛ ꯈꯔ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯊꯥꯛ ꯑꯃꯗ ꯉꯥꯡꯖꯕꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯉꯥꯡꯒꯅꯤ ꯀꯣ ꯎꯄꯥꯏ ꯂꯩꯇꯦ ꯉꯥꯡꯒꯅꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯅꯨꯡꯗ ꯂꯩꯕꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔꯁꯤꯡ ꯃꯔꯨꯑꯣꯏꯅ ꯀꯤ ꯄꯣꯁ ꯄꯥꯏꯕꯤꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯂꯩꯔꯤꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯗꯨꯅ ꯃꯊꯃꯣꯏ ꯁꯦꯡꯕ ꯀꯣ ꯅꯤꯌꯣꯝ ꯆꯨꯝꯅ ꯊꯕꯛ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯉꯝꯕ ꯊꯥꯛꯇꯨꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯄ ꯉꯝꯒꯅꯦꯕꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯁꯤꯒꯨꯝꯕ ꯍꯥꯕꯤ ꯖꯥꯕꯤ ꯈꯨꯖꯨ ꯃꯖꯨ ꯀꯣ ꯍꯧꯖꯤꯛ ꯈꯨꯗꯝ ꯑꯣꯏꯅ ꯗꯥꯏꯔꯦꯛꯇꯔ ꯑꯃ ꯅꯠꯇ꯭ꯔꯒ ꯀꯃꯤꯁꯅꯔ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯊꯥꯛ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯑꯣꯐꯤꯁꯥꯔꯁ ꯑꯃꯅ ꯐꯪꯉꯤꯕ ꯇꯣꯂꯣꯞꯇꯨꯒ ꯃꯥꯒꯤ ꯂꯩꯔꯤꯕ ꯂꯤꯕꯤꯡ ꯁ꯭ꯇꯥꯏꯜꯗꯨꯒ ꯌꯦꯡꯅꯔꯀꯥꯟꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯃꯨꯛꯇꯪ ꯍꯪꯉꯒ ꯌꯦꯡꯃꯤꯟꯅꯁꯦꯕ ꯃꯣꯏꯅ ꯄꯩꯁꯥ ꯄꯥꯏꯕ ꯑꯩꯈꯣꯏ ꯀꯜꯂꯨꯕ ꯅꯠꯇꯦꯀꯣ ꯇꯧꯔꯤꯁꯤꯗ ꯃꯣꯏꯅ ꯄꯩꯁꯥ ꯄꯥꯏꯕ ꯑꯩꯈꯣꯏ ꯀꯜꯂꯨꯕ ꯋꯥ ꯅꯠꯆꯗꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯂꯥꯛꯏꯕ ꯐꯤꯕꯝꯗꯨꯗꯤ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯕ ꯆꯪꯉꯦꯕꯀꯣ ꯁꯤꯒꯨꯝꯕ ꯈꯨꯖꯨ ꯃꯖꯨ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯔꯤ ꯍꯥꯏꯅꯤ तोान अहेंब एक्सेस होइबा एमाउंट मैम मोइदा फंगनो होना मतलब सुगुम मैम जे कोई यंगसिन तबुन मरम मरकान दिकदौरे अखोइदि अकायब लाइना प्रमाणे अदुना सिदा अखोइ गवर्नमेंट ऑफ मणिपुर फोंग मदुगुंबा ngsaगी नंद यावदबा एसटी लिस्ट यावदबा फ्रूट मना एसटी लिस्ट की सर्टिफिकेट सारगा थबक तहन बाइजे एस पार्ट लीगली येंगनोगदि मोइसु मोगी राइट ऑफ ताजल इबिन तालथरो प्रमाणे अदुगु मैम कनाना सोइलेबिनो हाबदुदि थबक हापंगमिबा अपॉइंट तौरिबा को थबक हापंगमिबा कंगुसिनुना अंगम कंगुदो तो थौन हाबनिदा खोइ मसि पियोरन थबक हापन तेदना प्रमाणे नॉर्मल इसेप चमिस्टावन हापदन तेदना
ꯃꯣꯏꯕꯨ ꯇꯣꯂꯣꯞ ꯄꯤꯕ ꯉꯝꯃꯤꯕ ꯊꯕꯛꯇꯨꯕꯨ ꯁꯦꯂꯦꯛꯁꯟ ꯇꯧꯕ ꯈꯟꯕꯗ ꯉꯝꯃꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡꯗꯣ ꯃꯗꯨꯒꯤ ꯁꯤꯁꯇꯦꯝ ꯑꯃ ꯁꯣꯏꯔꯛꯄꯗꯨꯅ ꯉꯁꯤ ꯁꯤ ꯌꯧꯔꯛꯏꯅꯦꯕꯀꯣ ꯑꯗꯨꯅ ꯊꯃꯣꯏ ꯁꯦꯡꯕ ꯑꯃ ꯆꯪꯉꯤ ꯊꯃꯣꯏ ꯁꯦꯡꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯀꯩꯁꯨ ꯂꯩꯇꯦ ꯉꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯃꯅꯤꯄꯨꯔꯁꯤ ꯃꯑꯣꯡꯅꯤ ꯑꯗꯨꯅ ꯃꯄꯥꯒ ꯃꯆꯥꯒ ꯆꯍꯤ ꯑꯅꯤꯒ ꯈꯦꯠꯅꯕ ꯀꯣ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯁꯥꯕ ꯄꯥꯏꯔꯒ ꯊꯕꯛ ꯇꯧꯕ ꯀꯣ ꯗꯦꯟ ꯑꯃꯅ ꯉꯁꯥꯏꯒꯤ ꯂꯩꯈꯤꯗꯕ ꯊꯧꯗꯣꯛ ꯂꯩꯈꯤꯗꯕ ꯍꯤꯁꯇ꯭ꯔꯤ ꯑꯃ ꯁꯥꯒꯠꯂꯒ ꯑꯔꯩꯕꯅꯤꯅ ꯑꯗꯨꯝ ꯃꯤ ꯍꯥꯠꯄ ꯉꯝꯕ ꯀꯣ ꯑꯗꯒꯤ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯦ ꯑꯗꯨꯅ ꯂꯥꯟ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯃꯤꯆꯝ ꯍꯥꯠꯇꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯃꯗꯨ ꯑꯗꯨ ꯇꯧꯅꯕꯒꯤꯗꯃꯛ ꯀꯩꯗꯧꯔꯅꯤ ꯗ꯭ꯔꯒ ꯊꯥꯅꯤ ꯁꯨꯝ ꯊꯥꯕ ꯉꯝꯕ ꯀꯣ ꯃꯅꯤꯄꯨꯔꯁꯤ ꯃꯑꯣꯡꯅꯤꯗꯅꯀꯣ ꯃꯅꯤꯄꯨꯔꯗ ꯃꯤꯅ ꯎꯔꯣꯏꯗꯕ ꯃꯑꯣꯡꯗ ꯂꯝ ꯂꯧ ꯄꯔꯤ ꯑꯃꯒꯤ ꯑꯦꯔꯤꯌꯥꯗ ꯂꯧ ꯁꯪꯒꯝꯒꯤ ꯑꯦꯔꯤꯌꯥ ꯈꯛꯇꯪ ꯊꯥꯒꯦ ꯍꯥꯏꯕ ꯅꯠꯇꯕ ꯆꯤꯡꯃꯥꯏ ꯀꯣꯛꯊꯣꯛꯑꯒ ꯁꯤꯗ ꯀꯔꯤ ꯍꯥꯏꯅꯤ ꯄꯥꯛꯇꯛꯅꯅ ꯄꯣꯄꯤ ꯊꯥꯅꯤ ꯊꯥꯕ ꯉꯝꯕ ꯀꯣ ꯗꯦꯟ ꯑꯃꯅ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯃꯥꯒꯤ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯅꯁꯨ ꯃꯥꯒꯤ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥ ꯑꯣꯏꯔꯤꯕ ꯀꯣ ꯑꯩꯈꯣꯏꯒꯤ ꯖꯒꯥꯁꯤꯡꯗ ꯃꯔꯨ ꯀꯣꯛꯊꯣꯛꯄ ꯃꯇꯝꯗꯁꯨ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥꯅꯁꯨ ꯋꯥ ꯉꯥꯡꯗꯕ ꯀꯣ ꯑꯗꯒꯤ ꯗꯦꯟ ꯆꯤꯡꯃꯥꯏ ꯀꯣꯛꯊꯣꯛꯄꯗꯁꯨ ꯑꯗꯨꯝ ꯌꯥꯕ ꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯊꯥꯕ ꯑꯗꯒꯤ ꯍꯧꯖꯤꯛꯁꯦ ꯑꯇꯣꯞꯄ ꯅꯤꯌꯥꯔꯦꯁ ꯑꯦꯟ ꯗꯤꯌꯥꯔꯦꯁ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔ ꯇꯥꯏꯅꯩ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯁꯤꯡꯁꯤꯗ ꯀꯔꯣꯔ ꯆꯥꯝꯃꯒꯤ ꯀꯔꯣꯔ ꯍꯨꯝꯐꯨꯒꯤ ꯀꯔꯣꯔ ꯀꯨꯟꯒꯤ ꯀꯔꯣꯔ ꯀꯨꯟꯊ꯭ꯔꯥꯒꯤ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯀꯥꯡꯗꯅ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯑꯗꯨꯝ ꯗ꯭ꯔꯒ ꯐꯥꯕꯒꯤ ꯔꯤꯄꯣꯔꯠ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯇꯅ ꯄ꯭ꯔꯃꯥꯅꯤꯀꯣ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯔꯣꯔ ꯀꯨꯟꯒꯤ ꯗ꯭ꯔꯒ ꯐꯥꯔꯦꯌꯦ ꯑꯗꯨ ꯐꯥꯔꯦ ꯑꯗꯨ ꯋꯥꯔꯤꯕ ꯐꯥꯔꯤꯕ ꯀꯔꯣꯔ ꯀꯨꯟꯒꯤ ꯀꯨꯟꯊ꯭ꯔꯥꯒꯤ ꯅꯤꯐꯨꯒꯤ ꯌꯥꯡꯈꯩꯒꯤ ꯐꯥꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯕꯤग ꯕꯣꯁ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯃꯄꯨꯅꯁꯨ ꯀꯧꯊꯣꯛ ꯉꯝꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯝ ꯐꯥꯔꯤꯕ ꯑꯣꯇꯣ ꯗ꯭राꯏꯚꯔ ꯈꯔ ꯐꯥꯅꯤ ꯍꯦꯟꯗꯜꯃꯦꯟ ꯈꯔ ꯐꯥꯅꯤ ꯑꯗꯨꯝ ꯈꯔ ꯐꯥꯔꯦ ꯍꯥꯏꯔ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯃꯥꯒꯤ ꯀꯣꯔꯤꯂꯦꯁꯟ ꯃꯥꯒꯤ ꯊꯤꯒꯠꯂ ꯃꯇꯨꯡꯗ ꯀꯤꯡ ꯄꯤꯟꯗꯨꯗꯤ ꯄꯨꯊꯣꯛ ꯉꯝꯗꯦ ꯉꯁꯤ ꯐꯥꯎꯕꯗ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯅꯤꯄꯨꯔꯁꯤ ꯑꯉꯛꯄ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯍꯤꯡꯉꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤꯁꯨ ꯉꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯑꯗꯨꯝ ꯍꯥꯏꯇꯥꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏꯔꯤ ꯅꯤꯂꯥꯁꯤ ꯑꯗꯨꯅ ꯌꯦꯡꯕ ꯇꯥꯔꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯑꯃꯨꯛꯇꯪ ꯅ꯭ꯌꯨꯇ꯭ꯔꯦꯂꯥꯏꯁ ꯇꯦꯝꯊꯣꯛꯁꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯅꯧꯕ ꯃꯌꯣꯟ ꯑꯃ ꯑꯅꯧꯕ ꯂꯤꯗꯔ ꯈꯔ ꯀꯣ ꯑꯅꯧꯕ ꯂꯤꯗꯔ ꯈꯔ ꯑꯅꯧꯕ ꯃꯌꯣꯟ ꯑꯃ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯦ ꯇꯁꯦꯡ ꯇꯔꯪ ꯀꯟꯕ ꯉꯝꯒꯗꯧꯕ ꯑꯗꯨꯗ ꯁꯤꯒꯨꯝꯕ ꯁꯤꯁꯇꯦꯝ ꯃꯌꯥꯝꯁꯦ ꯆꯨꯝꯊꯣꯛꯄ ꯉꯝꯒꯗꯧꯕ ꯑꯗꯨꯒꯨꯝꯕ ꯇꯔꯪꯕ ꯌꯨꯠꯁ ꯃꯌꯥꯝ ꯑꯃ ꯂꯩꯁꯤꯡꯁꯤꯗꯒꯤꯃꯛꯇꯀꯣ ꯑꯅꯧꯕ ꯃꯤꯔꯣꯟ ꯑꯃ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯑꯩꯈꯣꯏ ꯑꯅꯧꯕ ꯂꯤꯗꯔ ꯈꯔ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯊꯥꯡꯃꯩꯕꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤꯌꯥꯝꯒꯤ ꯀꯣ ꯃꯅꯤꯄꯨꯔꯒꯤ ꯃꯤꯑꯣꯏ ꯂꯥꯛ 53 ꯁꯤꯒꯤ ꯌꯥꯏꯐꯅꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯑꯣꯏꯔꯣ ꯌꯥꯏꯐꯅꯕ ꯑꯣꯏꯔꯣ ꯂꯣ ꯁꯦꯝꯗꯣꯛ ꯁꯥꯖꯤꯟꯕ ꯑꯣꯏꯔꯣ ꯑꯅꯧꯕ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯑꯣꯏꯔꯣ ꯇꯧꯗꯕ ꯑꯣꯏꯔꯣ ꯃꯌꯥꯝꯁꯦ ꯈꯟꯅꯅꯤꯅ ꯊꯥꯡꯃꯩꯕꯟ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯃꯟꯗꯤꯔ ꯑꯃ ꯂꯩꯗꯅ ꯑꯩꯈꯣꯏ ꯃꯟꯗꯤꯔ ꯑꯃ ꯂꯩꯗꯅꯀꯣ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯩꯗꯅ ꯑꯁꯤꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯗꯩꯗ ꯃꯆꯪ ꯊꯣꯛꯄ ꯃꯤ ꯊꯃꯣꯏ ꯁꯦꯡꯕ ꯃꯤ ꯃꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯃꯤ ꯑꯗꯨꯒꯨꯝꯕ ꯅꯍꯥ ꯃꯌꯥꯝ ꯈꯪꯒꯠꯂꯀꯥꯟꯗ ꯁꯤꯗ ꯐꯝꯍꯟꯕ ꯑꯃ ꯆꯪꯉꯤꯑꯕꯀꯣ ꯁꯤꯗ ꯐꯝꯍꯜꯂꯀꯥꯟꯗ ꯀꯩꯗꯧꯔꯦ ꯁꯤꯒꯤ ꯐꯝꯍꯟꯁꯤꯗꯅꯤꯀꯣ ꯇꯧꯗꯣꯏꯕ ꯂꯥꯟ ꯃꯌꯥꯝꯁꯤꯗ ꯁꯤꯗ ꯁ꯭ꯋꯥꯏꯗ ꯐꯝꯍꯟ ꯌꯥꯔꯣꯏꯀꯣ ꯃꯣꯏ ꯅꯨꯡꯁꯤꯅꯔꯦ ꯀꯥꯏꯅ ꯁꯥꯏ ꯀꯩꯁꯥꯝꯄꯥꯠꯇ ꯇꯤ ꯄꯥꯔꯇꯤ ꯑꯃ ꯇꯧꯔꯒ ꯃꯣꯏ ꯌꯥꯔꯣꯏ ꯑꯗꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤꯅꯔꯦ ꯀꯥꯏꯅ ꯍꯣꯏ ꯂꯣꯛꯇꯥꯛ ꯁꯦꯟꯗ꯭ꯔꯥꯗ ꯆꯠꯂꯒ ꯁꯦꯟꯗ꯭ꯔꯥꯒꯤ ꯇꯨꯔꯤꯁꯣꯝꯗ ꯆꯠꯂꯒ ꯐꯝꯃꯤꯟꯅꯔꯒ ꯆꯥ ꯊꯛꯃꯤꯟꯅꯔꯒ ꯋꯥꯔꯦꯞ ꯂꯧꯕꯅ ꯌꯥꯔꯣꯏꯀꯣ ꯋꯥꯔꯦꯞ ꯂꯧꯕꯗꯤ ꯁꯤ ꯃꯐꯝꯁꯤꯗꯅꯤ ꯊꯥꯡꯃꯩꯕꯟꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟꯗ ꯆꯩꯔꯥꯎ ꯆꯤꯡ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯃꯟꯗꯤꯔ ꯑꯃ ꯂꯩꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯏꯁꯪ ꯑꯃ ꯂꯩꯔꯤꯕ ꯁꯦꯡ ꯑꯃ ꯂꯥꯏꯁꯪ ꯃꯅꯤꯄꯨꯔꯒꯤ ꯃꯤꯑꯣꯏ ꯂꯥꯛ 53ꯁꯤꯒꯤ ꯌꯥꯏꯐꯅꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯑꯃꯒꯤ ꯊꯋꯥꯏ ꯀꯟꯒꯅꯤꯅ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯦꯞ ꯂꯧꯐꯝ ꯂꯥꯏꯁꯪꯁꯦ ꯁꯤꯗꯩꯗ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯦꯞ ꯂꯧꯕ ꯉꯝꯕ ꯃꯤꯁꯦ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯟꯕ ꯃꯇꯝ ꯑꯣꯏꯔꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯈꯜꯂ ꯃꯇꯨꯡꯗ ꯀꯥꯍꯜꯂ ꯃꯇꯨꯡꯗ ꯋꯥꯔꯦꯞ ꯂꯧꯍꯜꯂ ꯃꯇꯨꯡꯗ ꯁꯤꯒꯨꯝꯕ ꯗꯤꯄꯥꯔꯠꯃꯦꯟ ꯃꯅꯨꯡꯒꯤ ꯂꯩꯔꯤꯕ ꯈꯥꯕꯤ ꯆꯥꯕꯤ ꯈꯨꯖꯨ ꯃꯖꯨ ꯃꯌꯥꯝꯁꯤꯗꯤꯅꯦ ꯑꯗꯨꯝ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯇꯦꯀꯟ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯣꯏꯅ ꯄꯋꯥꯔ ꯂꯩꯗꯅ ꯃꯣꯏ ꯃꯁꯨ ꯈꯨꯠꯇ ꯅꯠꯇ꯭ꯔꯥ ꯋꯥꯔꯦꯞ ꯂꯧꯔ ꯇꯧꯗ ꯊꯕꯛꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯋꯥꯔꯦꯞ ꯂꯧꯕ ꯉꯝꯕ ꯃꯤꯁꯦ ꯊꯥꯡꯃꯩꯕꯟꯒꯤ ꯂꯩꯔꯤꯕ ꯆꯩꯔꯥꯎ ꯆꯤꯡ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪꯗ ꯂꯩꯔꯦ ꯀꯣ ꯑꯗꯨꯒꯨꯝꯕ ꯂꯥꯏꯁꯪꯗꯨꯗ ꯂꯩꯔꯦ ꯂꯥꯏꯁꯪꯗꯨꯗ ꯐꯝꯒꯗꯧꯕ ꯃꯤꯁꯤꯡꯁꯦ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯁꯤꯗ ꯑꯩꯈꯣꯏ ꯈꯟꯕ ꯃꯇꯝ ꯑꯣꯏꯔꯦ ꯑꯗꯨꯅ ꯈꯔ ꯈꯜꯍꯧꯗ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯦ ꯑꯩ ꯍꯥꯏꯁꯤꯅꯤ ꯁꯤꯒꯤ ꯂꯩꯔꯤꯕ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯁꯥꯔ ꯊꯕꯛ ꯆꯪꯕꯁꯤꯗꯤ ꯁꯤꯗꯤ ꯍꯦꯟꯅ ꯉꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯁꯤꯗꯤꯀꯣ ꯁꯤꯗꯤ ꯉꯥꯏꯍꯥꯛꯀꯤ ꯋꯥꯅꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯆꯧ ꯆꯤꯡꯃꯥꯏ ꯀꯣꯛꯊꯣꯛꯑ ꯗ꯭ꯔꯒ ꯊꯥꯔꯤꯁꯦ ꯗ꯭ꯔꯒ ꯊꯥꯗꯦꯅ ꯆꯦꯜꯂꯤꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯒꯤꯗꯤ ꯃꯄꯥ ꯃꯆꯥ ꯆꯍꯤ ꯑꯅꯤꯈꯛ ꯈꯦꯠꯅꯕ ꯑꯗꯒꯤ ꯁꯦ ꯋꯥꯠꯏꯕꯔ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝ ꯄꯩ ꯂꯩꯔꯤ ꯃꯌꯥꯝ ꯑꯗꯒꯤ ꯋꯥꯠꯏꯕꯔ ꯃꯅꯤꯄꯨꯔ ꯊꯣꯛꯏꯕ ꯏꯁꯨ ꯃꯌꯥꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯗ꯭ꯔꯒꯀꯤ ꯃꯅꯨꯡꯗ ꯆꯠꯄ ꯄꯥꯔꯠ ꯑꯃꯅꯦꯅ ꯄꯣꯄꯤꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯒꯚꯔꯟꯃꯦꯟꯠꯅ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯇꯧꯔꯒ ꯀꯠꯊꯠꯂꯛꯏꯅꯤꯗꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯍꯥꯟꯅꯒꯤ ꯗꯤꯖꯤ ꯑꯣꯏꯔꯝꯕ ꯍꯧꯖꯤꯛ ꯆꯨꯔꯆꯥꯟꯄꯨꯔ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯣꯏꯕꯤꯔꯤꯕ ꯑꯦꯜ ꯑꯦꯝ ꯈꯥꯎꯇꯦꯅ ꯂꯩ ꯐꯖꯕꯩ ꯊꯥꯒꯠꯂꯛꯏ ꯍꯥꯏꯒꯠꯂꯛꯏꯕꯅꯤꯀꯣ ꯄꯣꯄꯤ ꯄꯥꯝꯕꯤꯁꯦ ꯑꯩꯈꯣꯏꯅ ꯊꯥꯔꯤꯁꯦ ꯂꯩ ꯐꯖꯕꯩ ꯊꯥꯕꯅꯤ ꯍꯥꯏꯒꯠꯂꯛꯏꯅꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯔꯛꯇ꯭ꯔꯦꯗꯅ ꯄꯣꯠꯇꯣ ꯇꯧꯔꯤꯗ ꯑꯗ ꯑꯗꯥꯏ ꯑꯦꯔꯤꯌꯥꯗ ꯑꯩꯈꯣꯏꯁꯨ ꯄꯨꯡ ꯉꯥꯎꯖꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯏꯁꯥꯁꯦ ꯃꯥꯁꯇꯔ ꯂꯣꯏꯁꯤꯟꯖꯔꯨꯔꯦꯀꯣ ꯑꯩꯈꯣꯏ ꯃꯥꯁꯇꯔ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯨꯒ ꯗꯦꯟ ꯑꯃꯨꯛ ꯑꯩꯁꯦ ꯂꯣꯁꯨ ꯂꯣꯏꯁꯤꯟꯖꯔꯦꯀꯣ ꯑꯗꯨꯅ ꯇꯝꯖꯔꯨꯔꯤꯕ ꯏꯍꯩ ꯈꯔꯁꯦ ꯃꯣꯏꯁꯤꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯡꯗꯨ ꯇꯥꯔꯀꯥꯟꯗ ꯑꯩꯈꯣꯏ ꯉꯥꯡꯅꯤꯡꯉꯥꯏ ꯀꯩꯁꯨ ꯑꯣꯏꯗ꯭ꯔꯦ ꯃꯍꯧꯁꯥꯅꯤ ꯇꯧꯖꯔꯁꯨ ꯈꯟꯕ ꯐꯤꯕꯝ ꯂꯥꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯈꯟꯅꯔꯨꯕꯗꯤ ꯌꯥꯗꯕꯅꯤꯅ ꯉꯥꯡꯅꯔꯨꯕꯗꯤ ꯀꯟꯅ ꯉꯥꯡꯈ꯭ꯔꯒꯁꯨ ꯑꯗꯨꯝ ꯈꯨꯠ ꯊꯤꯟꯅꯔꯛꯀꯅꯤ ꯄ꯭ꯔꯃꯥꯅꯤꯀꯣ ꯑꯩ ꯁꯣꯛꯄꯗꯤ ꯉꯁꯥꯏꯒꯤ ꯋꯥꯔꯦꯞ ꯂꯧꯐꯝꯗꯣ ꯃꯤꯌꯥꯝꯒꯤ ꯋꯥꯔꯦꯞ ꯂꯧꯐꯝꯗꯣ ꯃꯗꯨꯗꯩꯗ ꯇꯤꯡ ꯊꯣꯛꯄ ꯅꯍꯥ ꯈꯔꯗꯤ ꯊꯥꯔꯒ ꯑꯃꯨꯛꯇꯪ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯦ ꯀꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯁꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ ꯃꯐꯝꯁꯦ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ